Hello mayam, Oliviana muka hana khurumjari ngasi sajibugi nogma panba Cheiraoba numisida mayam pumnamaku akoigi family gi taraptagi mayam pumnamak harauna nungaina nada yektaba punna oiminarasi haiduna aina wish tawjari aduga akoigi gi Cheiraoba sing nogma panba Cheiraoba se tawjadre kaigino habada aigi nupaanse maase duty chatkibako aduduna maram oraga anganga khoyom khata ngairamnina tawjadre mathangida oina phana tawrage aduna angang singi aina karigumba moina pangwadaba khara semaga adum toe aduna mayam punna happy Cheiraoba khurumjari mayam happy Cheiraoba ngasidi Cheiraoba numitne adubu akhoidi phajana Cheiraoba do lawa ngamdare khoigi baba do duty chakhibana maram oraga ko adubu mamana khoigi apamba injang thongbini hai adugi khoina pakora thongbiyo da hayeba ko adugi yingrashila besanga atuka nakupiga khoigi mamana kai thongino mama pakora thongi pakora thong haidane Okay. Oliver, mayam da wish tawro. Mayam, Happy New Year Manipur gi misi mi Manipuri oidaba duga aigi mama gi video yeng da basi Happy New Year hairoi. Oliver, Oliver kai no chai se. Hairo. Happy Cheiraoba. Happy Cheiraoba mi Mayam. Manipuri oidaba mi si aina Happy Cheiraoba hairoi duga mi naigi mama gi video yeng da basi Happy Cheiraoba hairoi. Chap hore. Ora thoknaga sumai chaba si yam pame ngang sing ratna kamai tawe. Yam hawra. Ratna di chak yaudabidani bora khattani chari se. Leire iki kangom leire Oliver gi chips sina bora sina hawai mayam pumnamaku nasi sajibugi nogma panba Cheiraoba gi damakta mayam pumnamaku akhoigi imungi family gi taraptagi happy Cheiraoba mayam